अहानबदा मरुओइबा पाउ इंगतपा पुरकनबगिदमक पॉलिटिकल डायलॉग तौनबा होनबदा अयेतपा पिरकपा सिंग मसक खंगदोक्तुना एक्शन लोखटपम थोई हाइना एमपी बिमोल अकोइजमना फोंदोक्रे यूनियन पब्लिक सर्विस कमीशन UPSC न लौबा सिविल सर्विस मेन एग्जामिनेशन की सेंटर सिंग लाउथोरकपदा चई असिदगी अहानबा ओइना मणिपुर की इम्फाल याहलकपगी दमक राज्य सभा की MP सना जाउबना प्राइम मिनिस्टर नरेंद्र मोदी बु थागतपा फोंदोक्रे नॉर्थ ईस्ट विंडोना संदोक्सरिब नुमिदांगी पाउ मिंग ताबेरिब सिंबु जन्माबमना खुरुमजरी हौजिक पाउ संदोकना पीजरी इंग तप्पा पुरकनबगी दमक पॉलिटिकल डायलॉग तौनबा होनबदा अयेतपा पिरकपा सिंग मसक खंगदोक्तुना एक्शन लोखटपम थोई हाइना MP बिमोल अकोइजमना फोंदोक्रे ngasi MP बिमोल गी युमदा पांगथोकिबा पब्लिक मीटिंग अमग मरी लेनेना महाकना पाउमी सिंगदा फोंदोकिबदा लितानदा थोकलिबा थोकनिंगदबा थौदोकि वारशिन पुरकनबा होनबदा मरी लेनेबा कुकी अमदी तांखुल नगा कम्युनिटी की MLA सिंगना पुनसिंदुना वारशिन पुरकनबा होनबा से मैच्योर ओइबा पॉलिटिकल कल्चर की खुदम अमनी ममांगदा थोकिबा इरांग अदुददी असुमना होनबा ngamhaudaba ngasi awaba kaya mayuknaribani ingtappa lamdam oinaba honaringai hek lanai oina khana chaina thokpadasu communal oina pusinaba honabagi thawong asi tawroidabani masi thingba mathaudai political dialogue tawduna ingtappa lamdam ama oinaba honagadabani loinana khutta phone khutlai paiduna attack chathanaba honariba sing thingbagi mami tade amadi yum mai thariba sing asigi mathakta lengakna kanma mityeng sangfam thoi haba wafam thamki basic political grievances leiba yai ama leiba yai du hetta communal gi lens se yenga hetta tawba masi akhoi gi amna chawa india bele pak su communalism je khoi khang leirabdu ne do hindu muslim ade caste marak te khana du mana khoi manipur se su over communal ideology jam normalize toksalare do luckily handa ki sida khoi na yamna nungai ba hai tare khoi tangkhul gi ga kuki gi MLA sing una da naga wari sadana santaina bo honoris asi mature political culture namagi sign ne basis so mamang thokib da khoi jing amogri ne ba sigi culture je khoi da wat khib ne ba me gi third gi ko individual na te communal ne communal on thoke tor ko da moina thing ni na moina leadership ni na chalaga aduna differencing se kamaina democratically resolve to bugi ya bai process ama khoi elected members in the tore se mature political culture ni adu laibak thi budi hauki ba khoi gi me gi tang hum 2023 de tholok si gi maturity se khoi gi political class no moina dum hena mai su san na to gi pot am yaw gi se miam da sumase khoi khena ba se ubiyo ba se si gi pot se hujik lai ba le hori ba khoi gi MLA sing sina su sumaina wari sar ga tawri se threaten ga tawra wari sar na ba ta si gi litan gi de utli ba mo gi maturity political leaders amoina to hom thokpa civil society na to hom thokpa asigi maturity se hojik manipur gi crisis da sumasi utpa mathau tai leidiba different political leaders sing sina unaraga wari watai sabagi mathau tai atsima number 1 aina haijin second na thoi bi irang se photo da kai da provoke to na nongai paraga group tawrise masi state na ne akoi mamang gi 2023 gi me de tholaki de dom masi control to da vida thambagi habit se sigi mami macheram sudum taiba unfortunately akoi gi suspension of operation lai re haire ga kamai to na sigi pai thong ne chime si accountability ma fix to wa chungani aduga argent to na yum mai tha na ko to se phana yare ha ga sumasi akoi gi law na yade le pak na yade haibuduma akoi utpa mathau tai aduna I appeal to the government koi new government ama lai se makoi da aina appeal to jening basi make the culprit accountable logi magi to hom thopudo action local laga masi normalize to hon bigunu nongoi paraga kocha chatpa se amase state ki leiriba army natraga CRPF BSF natraga police moi natana atopa kanguna sumaina phone na chatpa se masi
normal wohen magi culture am lei se masi thingba mathau yamna tai aduna security forces singi leiba mayam sina makhoi gi presence ta mai sakpo khopa se masi accountability ma fix to mathau tai aduna ina sarkar su matik saba action lokhana na ba aina Union Public Service Commission UPSC na loba Civil Service Men Examination gi Center sing lauktorakpada chai asidagi ahanba oina Manipur gi Imphal yawhalakpagi damak Rajya Sabha gi MP Sanazawbana Prime Minister Narendra Modi buthagatpa phongdokre MP Sanazawbana mahaki social media post amada mahakna makhatana hai kumjale singani kunmathoi gi Mars tada form kiba parliament mifamda UPSC na troga masiga manaba exam singi center sing pibada Manipur gi Imphal su yawhanbina ba MP masamakna special mention oina bukatuna taksinki masigi matakta kumjali singani kuni thoigi August 10 da issue asigi matangda chapchaba thabak paikhat pina ba Prime Minister Narendra Modi da aiba cherol ama thaduna haizakibani hariba cherol aduda UPSC na loba Civil Services Men Examination thagadoriba Manipur gi lairaba mahairoi singna India gi atopa city singda chatnaba honabada mayuk nariba selthum gi awaba amadi atei khudong chadaba kaya sida meeting sangbiduna Imphal busu Civil Services Men Examination gi center oihannaba mathau taba thabak sing paikhat pinaba taksinki lonena Manipuri language samadi literature bu optional paper oina exam sing thengnariba Manipur gi candidate singna makhoida makhatana Tambikidraba Bengali Mayekta Tangai Fadana examination asigi answer sing idaba yadabagi khudong chadaba sing mayuk nari haba mafam sing thamki MP Sanazawbana makhatana kumjale singani kunhundoi gi February nipa da form kiba parliament mifam da Civil Services examination da Manipuri optional paper gi answer ibada Bengali mayek amadi midday mayek animakta iba yahanbina ba special mention oina bukatuna taksin kibaga lonina higher examination singa sigi answer ibada midday mayek amadi Bengali mayek animakta ibagi ayaba adu union government na bibiraki MP Sanazawban makhataraduna handakta February tha sigi Chaychat mapanda form kiba parliament mifam gi visit session manungda UPSC exam singi Manipuri optional question paper asidasu midday mayek yahonbina ba mari lenaba singda taksinba laikre hauzik makki oinadi hariba question paper singasi Bengali mayek khakta da namli masina midday mayek khaktamak tamlaba mahairoi singasida aduki madik awaba mayuk nari Manipur gi mahairoi singna thengnariba khudong chadaba singasigi yengbiduna India government issue asigi matangda chapchaba thabak lokalakani habigi achel pathazaba lei haiba wafam thamladuna Civil Services amadi atei UPSC exam singi center singi manungda Imphal yahon birakpagi damak Manipur miya maru oina Civil Services thanaba sem sajariba candidate singi mahut sinduna Prime Minister bu thagatpa phongtokli haiba wafam sing MP Sanazawbana thamlakli giving me this opportunity, and my special mention is demand to open singna hana thengnaram ba achauba khudong chadaba sing kokhan bibagi damak Rajya Sabha gi MP Sanazawbu bu maikei kiyadagi lepalaitana thagatba phongdok narakli UPSC or similar examination center in Manipur, Imphal. Sir, every year, many aspirant students of Manipur are appearing UPSC prelim examination in Manipur. But at the time of men's examination, the examination center has been shifted from Imphal to Aizawl, Shillong and Guwahati for reasons not known. This makes the poor and middle class aspirant candidates very disappointed and unaffordable for expenses in traveling, lodging and fooding, etc. In the last 5 years, Mizoram and Nagaland could not produce any qualified candidate, but Manipur is producing qualified candidates for every year. In 2020, as many as 30 candidates of Manipur have qualified in prelim examination, but only one candidate is from Mizoram and Meghalaya qualified. As of now, no examination center of UPSC or similar examination for men has been opened in Manipur, Imphal. So our students are facing hardship in appearing this examination. Therefore, I, on behalf of the students of Manipur, the government of India to open the examination center
of UPSC or similar examination in Manipur Imphal as soon. Churachandpur AC ki MLA LM Khote gi yumda Wi-Fi nupi singna changsin naba khonabada ngamkhidre Manipur gi anoba lengak ama sembada MLA Khote yaukibabu yaning daba amadi pen daba phongdoktuna ngasi Wi-Fi Women Association na wakat mifam ama form naba tungda MLA gi yum tamna changsin naba khonaki hari khongjangloi sing adu yamlaba security personnel singna thingnaba khonaba ngamlat tabana Fiba madu laksan nabagi damak chergia cell sing kapki hari thaudogotu da MLA gi yum kai amang ata thokiwagi pau leite amadi khongjangloi sing asokapan nangkiba leite hari Thamoi singna masana pairamba chief minister gi fam kathokpa ngambadi ngasi fawda Muhammad Ali Mudin khaktani haina hana minister oiramba veteran politician Okram joina fongdokre wafam asingasi Muhammad Ali Mudin Memorial Foundation nasanduna pangthokiba leikiraba matam amagi Manipur gi chief minister oiramba Muhammad Ali Mudin leikidabagi kumon thauramga mari lenana pangthokpa memorial lecture amada chief guest ki waral piraduna fongdokibani o joina makha taraduna fongdokibada Ali Mudin na matam amada Manipur gi chief minister oina lakibadi Manipur asi semlam ge haina lakibani maakti asengba Manipur gi asengba political warrior ama oibada natana Manipur asibu semnanabagi atangba architecture ni haibada haimanba thokloi haiki ngasigi thoramaduga mari lenana leikiraba Alimudin ge record exhibition amasu chief guest na hangdoki thoramaduda foundation nasige chief advisor Abul Hasim UNLF ki hanagi chairman RK Megan retired IAS RK Nimaina Daistafomki Lonina Manipur University Manipuri department ki assistant professor Nauram Sanatomba DMU ki associate professor Dr. Said Ahmad resource person oina wangangki Matamamada Manipur same na bigi manga magaloina na tungi Manipur amagi manglanda tumba jaba khangana rainti ki platform da ganatantra ki sanarol da Bharat dasagi matakta Manipur na ijat laina sasun tawni Manipur ki matik khangani hana songthoki na nufama mahaki akoigi sigumba memorial lecture da I am ning tamna I aning bukhara haiba ngambase ontona nuaiba akoi gi sarga da ka bai do tumai nai harogi ai khoi ngasidi anobo phire anobo wasak anobo wakalon anobo mi amasang anobo panangaloina na anobo mawang ta Manipur am sembada aja ai khoi punamak sap sana thaudang lobugi thauna pangal punsi I could put on the people who know I not short of column. Why you feel Sina, Manipur Kundaminariva, Kundalita Minariva, community Kudimak, for Kudimak, Wakil Ming, Taminara, a chip of Philip, Lumina Davia, the one from the lap with the Quavic, Committee Parasin now sings you. Yam, the Nana Kusan, Tabak Dominate. Machine Maramoga, I see Thomas the Owl Pangabani, I have said now. National Trade Union singna tongan ba demand tantana ngasi India pumba changsin kiba nationwide general strike state asidasu mamitaki Manipur da leriba trade union singi manungda Indian National Trade Union Congress Manipur branch na khongjang adubu sogatuna lamfel party leiba minor irrigation department office da khongjang aduda INTUC gi makhana leiba organization haibani minor irrigation department employer association Manipur electricity department employer association Imphal municipal employer union amadi Imphal municipal corporation asina chingba organization kayagi mihut singna saruyaki VSDP na luchingliba NDA government na Mahatma Gandhi gi maming leiba MZ Narega Santokpa Yaningde government loisang sing asi privatization tauraga sanjau paiba corporate sing VSDP lengakna sinakiba asi Yaningde Sinmi Singyai Fathaurang Lokalu Haiba Yauna demand Tara Tanduna Jangsin Kiba Kongsang Aduda Indian National Trade Union Congress Manipur branch ki president Yumnam Rana Pratap General Secretary S Sanjit Legal Advisor Irom
Previshu Women Wing Chairman 𝐻𝐸𝐯𝐶 asina chingba masak naiba miyoi kayana saruyaki. Narendra Modi की लेगा से लापते की माना तुंगा बमनी उमा को सोगा पिछली बार कई के लोग खाए ना माल याम उनको पूरा कुछ ऐसी नरेगा माना उनको बतो वे फंसी मसीह खाए देखी है ना कि लाइव की बनी मसीह तो बिगिनो खाए बा भारत पूरे मक्की हुई ना लातो हुई बनी अदुना एमजी नरेगा से मुझे पसुगा यार एमजी नरेगा से महात्मा गांधी से ना खाए ये अदुगा कोई ना कोरियन डायरेक्ट इन्वेस्टमेंट FDI ना मचे कोई करी है नहीं जी सोंगी युमदा लेबा लो इंगोंजे आगे पफुना Thobal District ki Khangabok AC gi manung channa leiriba Lokong Pat Lofamda angan fo thariba singbu puning thogotuna game Blooming Higher Secondary School Khangabok ki principal suwariba social worker Dr. Roman Kumar Mangang na lokon singda ising marang kaina fangna ba mating pangkre hiramasiga mari lenena mahakna fongdorakpada Lokong Pat ki low pari chama rom ising thumzilaga low uba yadre haina lomi singna fongdorakpadagi lofamda chatuna pal sembada mating pangkibani Temporary oina dam macha ama thingzillagadi low sing asi double cropping tawa yarani haina lomi singna hairakpadagi mating pangna ba khonakibani JSC gi oina angan fau unari ba Khangabok ACS da hena mai pakna pangthoklawga Manipur gi leihori ba mafam kaya da tamjaningai ohensi haina mahakna makata ki lomi amana fongdorak kibada lokong pat ki low pari chama ro meite pangal taina ba lofam singdai sing thumjinduna miyamna awaba kaya Mayak Narambadu Dr. Roman Kumar gi mating na pal thinglaga prajamiyam gi low asi chanaba honabada thawai haksang yauna masamag pal thingba yauduna lomi singi khanbiduna miyam sara henba yaroi low siba yaroi haina mahakna paikhalakliba thabak asi harawi haina fongdoki khudong cha da bakar thok da kai dora ba si problem si solve tawne su khana ba ganda koi lokong party ji khonglam sida koi temporary purpose na koi katang thingjalagadi ta ma sam tang koi thingagadi hari ba lawsing ase koi ana ki gabi coping angan phongsim di sile soi da ubu yarane na habi lakadi gi masi hari ba thabo na pangthong bi da mutang asi jona jabani na koi lomi lebi ba halaman sino ma pullaga hari ba khong se koi thingba hogra si thabok si lo salani na hari ba khong thingagadi hari ba lo koi lo pari samuk se koi susoi soi da koi mai pang angan phongsi uba yarang na phonjai tham lo pari samuk si luptra mayam na asukwa na hona pasida inauguration Kumar sina magi mating dagi hari ba panji thingaga parja mayam gi lau si cha na ngai na mara thawai haksang yauna masa yauna pan thingba yaudana masida hona bisi mayam gi awa basi mana kayam si ge si mabu angtang mayam su khanbiu mayam gi chara hengda ba si phangda na si chara hengda lainari ba mayam si mana parja mayam si bi abra na si hingda bi abra na si mana na si hona na kayam si khol sut thatlaga exam Asida Lanai Sangstan Students Union amadi tongan ba organizations singna meeting sangbirakta basu club asigi maikidigi appeal directly exam ahoba numit asidagi hauraga center exam loijiba fawba center ani asigi meter chahumgi akoibada exam asiga mari lenena Khongbal Chenbidana ba guardian singda club asina khanghalakli center ani asigi akoibada lariba coaching institutions singi oja singna makoi masagi kudung chaba fangnabagi damak satri singda unfair means ki damak mating pangbidana ba wafam su club asigi maikedi thamlakli hairok apunba club na changsiliba khongjang asida lanai oja singa Invigilator singa manaraga ka henba thabak tahu chatharamba thengdarabadi maduda thorakpa afafatagi daita masana pujagadabani haina club asigi president wahengbam jivanna thadrokpa jerol amada Jackson wa thamlakli Social and Economic Development Organization Sedo Hyanglam gi executive body gi mifam amangasi Hyanglam lai panganba mamangda leiba community hall da bangtokre Sedo Hyanglam gi president Elangbam Gandarup na mifam mapu oijuna pangtokiba ngasi gi mifam adu da ima kaichal lamkhai bazar Hyanglam mowa gai gi
ꯆꯌꯦꯠꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏ ꯂꯥꯏꯔꯦꯝꯕꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯐꯅ ꯁꯦꯗꯣ ꯍꯤꯌꯥꯡꯂꯝꯗ ꯊꯥꯔꯛꯄ ꯆꯦꯄꯥꯎꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯔꯀꯦꯠ ꯂꯝꯈꯥꯏ ꯀꯩꯊꯦꯜ ꯍꯤꯌꯥꯡꯂꯝ ꯋꯥꯕꯒꯥꯏꯒꯤ ꯍꯧꯖꯤꯛ ꯁꯦꯝꯒꯠꯂꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯅꯠꯇꯅ 68 Hianglam Village ta Wabagai Lamkhai Bazar Board na topa construction amata tauhandaba Manipur government na saduna miyam da sina Gadawriba Ima Market Lamkhai Kechel Hianglam Wabagai asi Sangadrigai Mangoidana Akoibada Ladiba 𝐿𝐷𝐶 Yauraga Nauna Bazar Board Reformation Tauduna Kechel asi Nauna Semlaba Bazar Board ta Sinaduna Heda Fazaba Market ama Oinaba Honaminaba Loinana 67 by 68 Hianglam Village Manunda Atoba Village Maming Sangsilakpa asi Hianglam gi miyamna yaninde maram aduna asigomba thawong sing asi thingba haina lepna ki hari Nasi asi sedu Hianglamna yamna thuba da executive body singyo mi phamama tawraga khoina press meet amakha aikhoina tawjari sigi maram je tai huna te Buling je khoi mangda khoi gi ima da wabugai lamkhai lairembi sakha thorang lup nupi lup haidana lup am khamna khoi da complain am kha tawre ba complain je tai gi nate hanasu sedo hianglamga aduga hujik leiriba lamkhai kaitin ma market hanadi khoi wabugai lamkhai bazar board harga leiba bazar board siga khoi ga matam gi yena ba kedo ba khara khoi ba maram ji 68 hianglam gi area da Bazar Board sina sanjalaga hoigi leiriba 68 ki area gi club organizer aduga hoigi gram panchayat ki leiriba mi myam ji ayaba yaudana maram chadana hanga leibi lamjingda khopchalaga dukan sing pangsa sajal bukula budu tobigano na kyar khana khoi yena dana khana de habata khakwa mayam ma thokrabani adu hoji adu budu toksale ene complain ma lakpadagi tangai padana masigum thabak se Manipur se mai horga sai hoji kangup naibagi mong ma mayam tawre sumbasida Amuksu akhoi masen gi marakta ihau tholokpa yaba khoi wakhalun manadaba mongda torpa thabaksi makhata na torotna bugi damakta khoi resolution mayam ma lawjare hari bari resolution ji khoi DC khoi kaksingda masigi resolution ji khoi pijaragani aduga honorable MLA hyangam yogjaragani loinana chief minister gi thakpo khoi lamghai ke thilji gi matangda hain tungbogi oiba solution ma khoi masen khanadan sinana Kanana su sibda pubusu yaro do ba pot chai khar jigi sum ngangna dana sangna dana sum laiba do madu lotion ba yana na bagi perform ma question na bagi sem sabal lo jare aduna hoji laibi ba bazar board hana gi bazar board hai tare wogai lambai bazar board har ga laiba adum ba bazar board sina adugum ba mathung huk ba mayam ma mathang toksulak puje masi tawbirakanu matam khar gi lepi go aduga yasana ba pora kanda kamai to jigi apa badu any to jai monga dum tawbinasi ayaba Adu cakut pai baju koi loina apa bangak tadi masih cakut bertindak apa tabu tabu nanti adu matung bukta ba masagi ya di hari bermafam tu dah hanjan hanjan laga karena senena bagi batun tabu jadi tabu bikin hari bermafam si preski mamang dah nasi si sedu yang lagi makai degi arwai goina thamjari matung degi karena senena tolok pe adu na bazar bona masung bertabu si makatan seterak tena bagi damakta arwai bertirip tu logi hari bermafam je Patriotic Writers Forum PAWF Manipurna Chai Khudingi Piduna Lakpa RK Cutting Tangkhul Literary Award 2026 Dr. Saros Nalini Arambam Parrot Literary Award 2026 Amadi Pachamite Literary Award 2026 Pinabagi Damakta Manipuri Longi Aiba Aibi Singna Larik Oina Fong Kidriba Leipakningba Wari Macha Singh Thazan Birak Yagani Haina PAWF ki Maikeri Fongdorakli PAWF ki Maikeri Thadro Pachirol Lamada Makatan Hai Leipak Ding Bawari Macha Singh Adu Theng Labada Chaliba February Tang Tarataret Fawgi Manunda Kai Samthong Hodam Leirak Machin Tidim Road Ipak Offset Press Complex Talaiba Forum Asigi Mayai Sanglenda Ningchina Computer da Namthok Laba Wari Machagi copy ahum Aiba Aibigi Mapung Faraba Biodata copy ahum Passport photograph copy ahum Amadi Aadhaar color Xerox copy ahum thasilakpa yagani Manipur gi wangmada khundariba Manipuri loan gi aiba aibi singi oinadi forum asigi secretary gi WhatsApp number 9862100658 da thasilakpa yagani haina khangalakle
𝐶𝐢𝐯 ꯑꯊꯧꯕ ꯁꯤꯡꯒꯤ ꯈꯨꯕꯝꯗ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯃꯤꯇꯩꯁꯤꯡꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 9ꯗꯒꯤ 10 ꯐꯥꯎꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ PAWF ꯃꯅꯤꯄꯨꯔꯒꯤ 19 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯗꯦꯂꯤꯒꯦꯠ 10 ꯌꯥꯎꯅ ꯐꯣꯔꯝꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯣꯡꯖꯣꯝꯒꯤ ꯈꯦꯕꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕ ꯁꯤꯡꯒꯤ ꯈꯨꯕꯝꯗ ꯉꯁꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯊꯧꯕ ꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ PAWF Manipuri President ꯅꯥꯎꯔꯩꯕꯝ ꯈꯝꯕ ꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯔꯝ ꯑꯁꯤꯒꯤ Tripura Branch's Advisory Board Member 𝐶𝐢𝐯 Madhavi Singha, Manipuri Women Literary and Cultural Organization MWLCO Hozai Assam's Advisory Board Member Usam Bindarani, Taurem Purnavati, President Huirongbam Kunjavati, Secretary Asem Subasini, Assistant Secretary Seram Pisakmacha, Member Irengbam Fazatom B. Kasardagi, 𝐶𝐢𝐯 Venubala, Thongam Sanjana PAWF Manipuri Assistant Secretary Laimuzam Pratap, Member 𝐻𝐿𝐴 Razen, Chongtham Zivanlata, Naurem Romila, Dr. Pukrambam Despati, Kunjeshwar Mangsatava Amadi, Atay Maruoiba Member Kayasu Saruyaki. Masi aikoina Manipuri Women Literary Cultural Organization gi loop ama oina aikoi mafam masida lakchabani mafam masida laga aikoigi iram damche laga mayam sine aikoi go tawiramba nungsibiba mafam khutingda aikoina heilei kachaba phangjaba punamakche aikoi jamna haraude thamoida penjei do ai jamna nungaiba phaujei ase haragai Manipuri Women Literary and Cultural Organization huja samdagi ima taruk lakbani patriotic artists from Manipur gi foundation day pangdopagi namangta akhoi lakchabagi tang 9 dagi masi jogo khongthang khuting khongchat khuding gi jamna nungabam phauri thaina pai pogi khubam yam se ubada sung khoi thauna yam se ubada khoi jamna haraujai pukningda thauna happy tungbasu ipai busingi khubam hingse khoina mafam da Manipur gi mapan su khinba ngamjage bukhoi mitam ase khinba ngamjaga na asha tawjari Autism Lying Naba Clinic among us Department of Psychiatry, Regional Institute of Medical Science RIMS da Professor 𝐺𝐸 Sharma Director RIMS na hangdokre angang singbu autism degi kanbada mating pangnabagi dama clinic hangdoki baduda Dr. M Dinesh Singh Director State Health Mission Manipur Professor N Sanjip Singh Medical Superintendent RIMS Hospital Imphal Professor S Gojendra Singh Head of the Department of Psychiatry RIMS Dr. A Sylvia Devi State Nodal Officer RBSK Manipur Amadi Dr. N Dayapati Devi Chief Medical Officer Imphal West Saruyaki nauna hangtoklaba clinic asi Monday dagina Friday fawa ayuki pung 9 dagi nungthil pung 1 fawa hangani hari This inauguration reflects AIM's dedication to providing comprehensive, inclusive and accessible healthcare services for every child, especially those with developmental challenges such as autism spectrum disorder. Just to take the note of what our MSS said, some of our staff spend half their salary dealing with a child who is suffering from this type of condition. They have to go to different places, they have to manage occupational therapies and whatnot. So we have seen this number rising in recent times. I'm not very sure when I was a student here whether I come across this or not. But over the last maybe 10 years or maybe 15 years, we have seen this. And I have many colleagues, when I was working at Delhi, people will ask like, do you have any specialty of this kind at AIMS or something? So even they will come all the way from Manipur and Imphal, and they will be just going to a, or one of our child psychiatrists or maybe a neurologist. And it's not an instant treatment here. We can't give a paracetamol or some injection and stuff. So it's a lifelong thing, and you can just imagine how tough that will be for a family to support. And for that, I think early intervention remains one of the most important things. I'm very happy to be, in collaboration, or we can say we have the collaboration with District Early Intervention Center under the National Health Mission.
RPSK. And as Dinesh, Director NHM, has been very close to me and he has been always very supportive. So I take this opportunity to thank the entire team of the NHM and the RPSK for supporting us. That affects communication, behavior and social interaction. With increasing awareness and improved diagnostic methods, we now understand that early identification and timely intervention can make a profound difference in the lives of the children with autism. Early support can enhance communication skills, improve social functioning, and empower children to reach their fullest. Clinic marks a significant milestone at the RIMS part, and also I can say for the entire Northeast and region. It will serve as a multidisciplinary center where pediatricians, psychiatrists, psychologists, speech therapists, occupational therapists and other allied health services will provide a comprehensive treatment to the patient or the children. This integrated approach is essential because child development is multifaceted and not a single discipline can address all the aspects of child's needs. Arambai Tengol Unit 5 Hairok Amadi Sisdo Club Anina Handak Asamgi Tinsukia Sadia Vir Lachit Stadium da Pangtokipa Kunmari Suba Northeast Zone Boys and Girls 𝐶 Championship 2025-26 da champion oiraba Manipuri 𝐶 team amadi officials singbo taramna okre Hairok Part 2 Bazar da pangthokiba thoram aduda Manipuri team da Hairok tagi saruk yakiba nupagi team da 𝐾𝐻 𝐶𝐻 SS Punsiba amadi runner up taraklaba nupigi team captain oikibi TS Malemnganbi amadi nupigi team coach oikibi SS Ares amadi Hairoki players singbo takpi tambibagi thabak tauba 𝐾𝐻 boy bu taramna okay ngasigi thoram aduda Arambai Tengol Unit 5 Hairoki game and sports ki thau puba kaisham denina players singda lengan fi piduna puning thawaki players singbu opagi achamba thoram aduda masing yamlaba club ki thomi sing Arambai Tengol loi sing Mairapai bi sing punna saru yaki Tha ama chupna chathagadaba judo coaching camp amangasi Thawal district gi manung channa Khangabok Part 2 multipurpose hall da haudokre United Judo Association Thawal district na district youth affairs and sports ka khutsam naraga sinkiba coaching camp haudopagi thoramda thoram aduda Khangabok kendra gi MLA Okram Surjukumar Singh na chief guest DAYSO Thawal amadi UJA gi president Devan Moirang Themna President Amadi Manipur Judo Association ki Secretary Indra Kumar Soibam the guest of honor oiki Thoramaduga Mari Lenina MLA Surja Kumar na Fongdo Kibada Asumna Khangabokta Sanabagi Lambi the Hena Tawa Yorok Pasi Yamna Nungai Bafawi Maki Maikedigi Angamba Takta Mading Pangani Haiki Nasigi Kem Haudopagi Thoramaduga Mari Lenina President ki Waral Piraduna DYASO Thawalgi Devan Moirang Themna Fongdokibada Khelo India Highway Scheme gi makada company amana sponsor tawduna district asida piriba khudong chaba kaya asina ngasigi coaching camp asi haudokpa ngambani haiki ngasidagi haudokliba coaching camp aduda punna sanaroi marifuna saruk yaki hari loina ngasigi thoram aduda hanigi Khangabogi Jila Parisad Khundrakpam Ras Mohan amadi District Olympics Association Thawalgi cashier o Vudisu Saruyaki Academy si am phazana run tawbiba anga sai sum phamin law da wari salam nga sai moi set ba dress ki haba kano to dagi maya music koi gi sida seliba track suit de mayam si sponsor to bi pani sida thari ko le mayam si se koi live am phawni adu nai ha su lamdam sigi mehu anga oina mayam na thambirpa sida tawbiriba Senabiriba, Sida Salariba, or team Havatare, parents in the higher maximum functions in oil, maximum we cannot talk about Mayam, encourage Tawava, Yauzuni, Yausu Yaupini, Chamayam Singsiki, San Mayam, Mayam Singsi, Sanariam Singsiki, Sauna Isu, Angambal, and the Masiki, Hutama, Oina, I Sauna Mating, Tona, I Honazage, as I now lady, I do, Adu, local rep and Zuziki Laiba
ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯀꯨꯏꯗ꯭ꯔꯦ ꯑꯩ ꯐꯟ ꯅꯨꯡ ꯌꯥꯝ ꯍꯦꯟꯅ ꯂꯦꯝꯃꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯐꯟꯗ ꯂꯦꯝꯅ ꯀꯣꯟꯅꯒꯗ꯭ꯔꯥ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯏꯕꯛ ꯆꯥꯟꯕꯤꯗꯨꯅ ꯑꯣꯏꯔꯒꯗꯤ ꯐꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯔꯦ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯕ ꯈꯔ ꯄꯤꯕꯤꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯃꯥꯡꯗ ꯐꯝꯂꯤꯕ ꯏꯆꯥꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯉꯁꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯖꯕꯦꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯋꯥꯕ ꯒꯤ ꯑꯃ ꯂꯩꯕꯗ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯕꯗ ꯂꯨꯄꯥ ꯂꯤꯁꯤꯡ 3-4-5 ꯇꯥꯗꯕ 10 ꯄꯤꯕꯁꯨ ꯂꯩ ꯂꯤꯁꯤꯡ 10 ꯄꯤꯕꯁꯨ ꯂꯩ ꯈꯔ ꯆꯥꯎꯔꯕ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯏ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏ ꯉꯁꯤ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯃꯛꯁꯨ ꯄꯩꯁꯥ ꯈꯥꯏꯅꯔꯒ ꯂꯩꯕ ꯅꯠꯇꯦ ꯁꯤꯁꯨ Kanglei Students Association KSA na sinlanglaga yawshang manungda pangthokadawriba Kanglei Mega Sports Festival 2026 ki saruk ama oina mathangta Mars ki tang 3 dagi taruk fawba Thang-Ta Sanglen Yumnam Huidrom Imphal West da 9th Kanglei Park Thang-Ta Championship 2026 pangthoklagani hariba changdam nabadu da chahi 19 makhada under 18 boys and girls Nupa macha amadi nupi macha Thang-Ta sanaroi singna athoi hen tanaba yawa yagani haina association asigi maikedi phongdorakli hariba changdamnaba sida World Thang-Ta Federation gi game rule mapung fana chatnagani maramaduna changdamnaba sibo saruk yaningba team singna akopa marol gi damak Huyel Lalong Thang-Ta Association Manipur Yumnam Huidrom dagi khanglaba yagani hari Arabadamreba pau amuhna pisari Ing tapa purakna bagidamak political dialogue tawna ba khonabada ayet papirak pasing masak khangdoktun action lokhat pamtho I haina MP Bimol Akoijamna phongdokre Union Public Service Commission UPSC na loba civil services men examinations singi center sing lauthorakpada jai asidagi ahanba oina Manipur gi Imphal yahulakpagi damak Rajya Sabha gi MP Sana Zawbana Prime Minister Narendra Modi bu thagat pa phongdokre Norris window na sandok sari banimidangi pau matang sa daloy sari ming tabiri basting bo muka hanna chan mabam na khrum jari Norris window meaning tabiriba mayam punamakbu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina 38 phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi Per day 12 hours duty hours oijagani. Per week ta 6 days duty oijagani. 2 years work visa pijagani. Loinana accommodation and transportation pija batanatana. Medical and insurance su pijagani. Hairiba thabak asigi thagi oiba salary lising kuntaretagi haujagani. Ani subada United Arab Emirates ke driver gi thabak kauri. Hairiba thabak asi apply to winning ba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani hairiba thabak asigi Indian license paibiba miyoisingi thagi oiba salary di lising yankhai dagi haujagani Gulf license paiba miyoisingi thagi oiba salary lising yankhai manga dagi haujagani ahum subada Beharan Water Park ki female retail staff tara kauri hairiba thabak asi apply to biningba miyoisingna retail experience leibaga loinana yamdrabada 165 cm ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising mauda taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building Hata
न्यू चेकोन रोड लेंसिनबिरऊ।